ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯇꯉꯥꯏꯐꯗꯅ ꯆꯪꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯍꯟꯗꯛ ꯈꯔꯅꯤ ꯑꯁꯤꯗ ꯄꯤꯔꯛꯇꯕꯗꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯁꯤꯅ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯄ ꯂꯦꯞꯇꯨꯅ ꯃꯥꯒꯤ ꯃꯐꯝ ꯆꯥꯕ ꯃꯐꯝꯁꯤꯡꯗ ꯒꯥꯔꯤꯁꯤꯡ ꯈꯥꯝꯖꯤꯟꯗꯨꯅ ꯂꯩꯔꯛꯄꯅ ꯉꯁꯤꯗꯤ ꯖꯤꯔꯤꯕꯥꯝꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯆꯠꯂꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤꯗ ꯂꯦꯡꯗꯨꯅ ꯂꯩꯕꯒꯤ ꯐꯤꯚꯝꯗꯣ ꯃꯌꯥꯝꯗꯁꯨ ꯎꯠꯆꯔꯤ ꯑꯃꯗꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯄꯨꯁꯤꯜꯂꯛꯄ FCIꯒꯤ ꯆꯦꯡꯁꯤꯡ ꯇ꯭ꯔꯦꯟꯒꯤ ꯈꯨꯠꯊꯥꯡꯗ ꯖꯤꯔꯤꯕꯥꯝ ꯌꯧꯔꯕ ꯃꯇꯨꯡꯗ ꯖꯤꯔꯤꯕꯥꯝꯒꯤ FCI ꯒꯣꯗꯥꯎꯟꯗ ꯊꯝꯃꯝꯕꯗꯣ ꯃꯣꯏ ꯄꯥꯊꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃ ꯐꯪꯉꯤ꯫ ꯃꯗꯨ ꯄꯥꯊꯕꯗꯒꯤ ꯇ꯭ꯔꯦꯟꯁꯤꯗꯤ ꯃꯥꯒꯤ ꯃꯇꯝꯗ ꯍꯟꯖꯈꯤꯗꯧꯕꯅꯤꯅ ꯇ꯭ꯔꯦꯟꯁꯤꯒꯤ ꯃꯇꯝ ꯄꯤꯔꯤꯕ ꯃꯇꯝꯗꯣ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗ ꯑꯟꯂꯣꯗ ꯇꯧꯒꯗꯕ ꯃꯔꯝ ꯑꯣꯏꯔꯒ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯑꯟꯂꯣꯗ ꯇꯧꯏ ꯍꯥꯏꯕꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯤ꯫ ꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯑꯃꯅ ꯊꯧꯕꯥꯜꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯒꯤ ꯂꯥꯛꯑꯒ ꯁꯤꯒꯨꯝꯕ ꯂꯦꯕꯔꯒꯤ ꯊꯕꯛꯁꯤ ꯁꯨꯏ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯐꯪꯉꯤ꯫ ꯃꯁꯤꯗ ꯏꯀꯥꯏꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯍꯥꯟꯅ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗꯒꯤ ꯃꯤꯇꯣꯞꯁꯤꯡꯅ ꯂꯥꯛꯑꯒ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯁꯨꯔꯝꯕꯗꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯨꯕꯁꯤ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯗꯤ ꯑꯇꯩꯁꯨ ꯂꯥꯛꯎ, ꯑꯇꯩꯁꯤꯁꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯃꯦꯟꯁꯤꯟꯕ ꯉꯝꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯏꯔꯥꯡꯁꯤꯅ ꯌꯥꯝꯅ ꯆꯥꯎꯕ ꯑꯋꯥꯕ ꯑꯃ ꯄꯤꯔꯦ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯑꯆꯧꯕ ꯈꯨꯗꯝꯅꯤ꯫